Mangda Laklibasi MLA Mali, Lapna Khurumjari, respected MLA, Munna wakan kandabiyo, masigi Khurumjari opase, nakoi munna wakan kandabiyo, nakoi bakoi na election na thagalowa, lewa ki kari ito ubrigano, Manipur Prasar ya pumba kari no, NRC, mito khando pa, atul su pamangani, Hanbikhro, MLA ki dia koi challenger hoy, wara ubrigano MLA ki dia koi challenger hoy, nasigi mapi mapani lagi mana koi na koi na yam na wara uriba, lamjau sorok noi leina, amal bama kun thora pute toriba, yut chede, munna miyeng tabiyo, nakoi leina, nakoi ni wani khallaga thagat tiba, adari masibo, nasi mito khando pa ngamdagana, lamjau sorok ta, amal bama kun thore yut ngamde, Manipur kanna banega, laiga su hajitra basu, laiga ito singara, Manipur kallaga, ikhen Manipur kallaga, awar panta itana khoda tihira me, adugi Manipur ado, masih laiga su hajaba, bariya tawa tawaba, technology na ta khulpada kham khallaga matam masida, masih Manipur mutti dore, wakan kandabiyo, lairiba, professor khande, engineer khande. Manipur NRC update tawdringay census pangthokpi yaro hena Imphal West District ki Singda Kadangban Part 1 mairagi khungsatkhibagi mamiyama Akoida ngasi nominini suba haitare JFD na lauthokiba journal strike ki makha tabo oina akoina amuk akoi ngasi ban kilo selakpa timing sida JFD ki site gi press ama thole maroina Manipur da laiba state amadi central government ado koi JFD na amuk anobo oina akoi journal strike ki makha sathabo oina Manipur da laiba state government amadi central government gi office ji boycott tawbana haire ado komthokpada mai ising amadi akoi gi hospital komthokani na haire ado koi haijaningi je maroina Hoji district ki oiba Thawal district ki di tasengna mokoi gi kano du postpone tawre na haire adu karam kada tawduino haiba ju khangan badinate aduna hoji yamna luba situation haitare ne mayam ji ana ba saraga karma satpa saraga khoi gi hari ba kano sing ji yauna ba amang ba I haitare makoi sing je tasengna khoi imaleba ki isa sing natraba dugumlaba imaleba sibu kannabo honna ba thawa yaudraba adugumlaba politics to ju thawa yaugi ba mayam adang sugum basidu official singje mokoi gi masagi ojana ba khanbada Manipur thugai na ba Manipur mangan na ba hona ba achobo thodang lori ba khoi officer singji makhal gi mokoi na sat na ba hari yaw na ba hona rak pasida akoina JFD na lokthorok pa government ki oiba dugum loba thingjan ba sida ban tawdraga di hari ba singjina DC concern district ki DC da sangi ba tar de training torga mai pakhi gedra hai bi chingna ba gi wakhal ma laibasna maram oraga akoi hujik su koi chathari bani akoi nominini se adu koi makhata na hayeng dagi akoi hariba central gi amadi state ki officing je thoina loinamak thonglon gani kaigumba sida mai pak taba targa de koi makhata na ban changjal laga iho sida mai pak na bohna bada chobo thodang logani ta na mayam na khanbiram gani akoi gi iho ase loiba nate tangai phadana government sina census se yaithoe NRC hana tawgani haiduna government ki website ta natragana gazette ta hairiba order sima tholaba matungda akoi thajagani maroina akoina khwaidagi penjadrije asukoiba matamda decision amata laudraga gasi ngarangda koigi sakar pairiba timdagi MLA minister khara sangaga ada koigi praja singjibu apangbagi ta khallaga
ꯊꯦꯝꯒꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯆꯍꯤ 4-5ꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯏꯔꯥꯡꯁꯤꯗ ꯅꯣꯡꯃꯇ ꯌꯥꯎꯔꯛꯇ꯭ꯔꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨꯅ ꯆꯠꯂꯒ ꯑꯥꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯃꯣꯏꯅ ꯉꯥꯡꯉꯨꯒꯗꯕ ꯑꯗꯨꯒ ꯃꯣꯏꯅ ꯊꯣꯛꯂꯒ ꯉꯥꯡꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯅꯈꯣꯏꯗ ꯑꯁꯨꯃꯛꯁꯨ ꯍꯥꯏꯔꯤ BJP ꯑꯣꯏꯒꯦꯔꯥ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ NPP ꯑꯣꯏꯒꯦꯔꯥ ꯁꯔꯀꯥꯔ ꯄꯥꯏꯕꯗ JDU ꯑꯣꯏꯒꯦꯔꯥ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯄꯨꯟꯖꯜꯂꯣ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯁꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯔꯥꯡꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ NRC ꯅꯝꯗꯅ ꯍꯥꯟꯅ ꯇꯧꯍꯧꯒꯗꯕꯅꯤ NRC ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯦꯜꯂꯧꯃꯤ ꯃꯨꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ NRC ꯅꯝꯗꯅ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯒ ꯌꯨꯝꯗ ꯐꯝꯗꯅ ꯂꯩꯊꯣꯛꯂꯤꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯌꯦꯡꯉꯒ ꯀꯃꯦꯟ ꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯊꯣꯛꯄꯤꯔꯒ ꯑꯁꯥꯕ ꯃꯩꯁꯥꯂꯛꯁꯤꯗ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯌꯦꯜꯂꯧꯃꯤ ꯀꯟꯅꯕ indigenous people bu kannaba honaba sida sobo thodang lominasi haibadu mayam da thamjage Thank you. Lan home tuition ki maikei digi nungairaba paujel puduna laksari class 1 dagina class 10 phawgi oiba CBSE amasum BOSIM gi oiba subject khudimaki home tuition gi khudong chaba pizari aikoi gi services singdi experienced and qualified tutors guarantee result personal learning weekly test highly effective learning ni satra sing loina bada masum takpi tambi bada experience sahi kaya lairaba ozani satra sing gi su affordable fee oibaga loina akaknaba satra masing kharakhak laujagani haujama contact tobiro book tobi hau akhoi gi telephone number di 7629861851 ni Government of Manipur Secretariat Education Department digi ngasi August ki tang 18 English ngani ge kunga taruk nehaki mamangda phangba order amagi matungina hauji state asida thokliba oiriba law and order situation asina maram oiraduna BOSEM Board of Secondary Education Manipur Coast Council of Higher Secondary Education Manipur amasum Central Board of Secondary Education atopa natragana asina taba College Higher Education Institute University yauna government gi manungsana laiba aided natragana unaided sector singi oiriba lairibi school college khudimak laglibo August haibidi hayengi tang kundagi August ki tang kungani thoi fawba ronselagani haiba governor gi maming de thokpa ningthaujam Joffrey Commissioner cum Secretary to the Government of Manipur School Education Higher and Technical Education Adult Education ACERT maikai digi khuyek piduna thokpa sirol asida makhata naspali